Friends ma'am, medalist ki oina ngasi ki oina khwaidagi important na update sing ma'am puna yengminase ngasi nongalakpudagi hajik fawbada Israel na Gaza gi mafamsingda air strike tawbada hajik fawbada miyoi nipan laikhidrena dumaina pawsingda phongdoi aduga miyoi kya amasu building gi alkaitoi gi marakta laikhibagi pawdumasu Al Jazeera gi report singda palle aduga atopa amana akhoi USA ga Iran ga tawriba war sisu hajik se ngarang nahandagi akhoi Donald Trump na phongdokhibne habadi Iran da hanandagi tawdo mongda air strike akanma tawraga Iran gi manungda laiba mohogi energy infrastructure mayam se hariba singse loina thugai khaiba tawranina Donald Trump na phongdokhibado madugi do hajik last hour da Donald Trump na madugi air strike tawne habadu cancel tawre aduga masida Trump na haihibasi akoina cancel tawkhibasi masi Iran gi mogi leader singa pau faunare aduga akhoi ga peace deal ama tawranin haibine aduba Iran dagi harisina akhoi ga Donald Trump ga akhoi masi matang wari saba laite masi cancel tawkhibasi magi apambagi matungina masana tawjabane adumaina Iran phongdoi ko aduga masida akoina timeline amatang yengsi madudi Iran gi USA ga singasi dagi thamari mangagi mamangda yam kanna war tawhe koi Israel su pulla kanda adugi tawriba war si madugi matungda akhoi ji war si lep matungdagi khwaidagi nauna muka hawkhibasi July tang 9 di hawkhibineba aduna July tang 9 dagi hawra matungdagi USA na su Iran da attack tawhe du Iran gi side dagi su USA gi Middle East laiba army base singda retaliation tawrakanda US army taruk masu laikhidre ka aduga makhoi gi infrastructure kaya masu dum destroy tawbi yaukre aduga USA gi attack dagi Iran manung du su IRGC gi member khara masu laikhidabi yaure ko aduna sigi lan se sumaina makhoi ni sawai khum tawnaraga sum lakpasina July gi tang 15 se sida muka war se lepkhibne July tang 15 da war si lepkhra matungda USA na su attack tawdre aduga Iran na su attack tawdre ko sigi matungda July tang 19 se namit humni muk lerakanda Iran da akoina hanadagi tawkhidaba war tawda Iran da air strike tawrani aduga Iran gi energy infrastructure makai se masiloi thugairani haibineba sigi paukumoina Iran haikibasi nakoine akoi gi energy infrastructure da kaiguma thugairagadi Middle East lairiba akoi gi USA gi army base khaknatana Middle East gi Arab countries makai da lairiba akoi energy gi sector makai se masi sa akoina attack tawraga loina thugaigani na Iran gi side gi phongdo aga lakhibne ba ko adubu USA ra ngasi cancel tawkhibne ba dugi matungda adu maraksid pawam tholai sina masi USA gi media da su palle ko habadi akoi Saudi gi ningthau se Saudi gi crown prince Salman jina Donald Trump samak to phone dora aga mahakna phongdo khibase hojik lairiba condition ji Iran ji USA ga Israel ga so laksin mangamdre aduna makhoi si akoi tongana thado thamgra si masida akoina war si kakak tawraga di sum hanjin tawraga de Middle East punna chakpa gi mai chakpi fiam da lakani duga Middle East ki lairiba miyoi khutimak se Israel gi mayok to laga Israel da su problem lakane adumaina akoi crown prince ki side gi phongdo khibusu lai hai ko aduna sina maram orambe aduga to factor ki asu lai rangmani Trump na ngasi attack tawgani tawramba de gi makoina mu cancel tawkhibase aduga atopa mana thoigi masigi attack si karigumba USA na haikibagi matungin Iran da tawragadi thoigi prithvi da masi USA khaki Iran khaki wari na teko prithvi da thoigi energy sector da maman takhalak ko igene du pochai phangdabagi problem kya masu lakane hai aduga siga loindana USA ge city kya da so hogi USA ge public sing moi praja sing na Trump gi mathakta protest tawbagi wari su kya ma lakhre ba ko war si tawbi yaroina aduna sigumba factor mayam sidigi USA na cancel oiramba ya ena so adumaina analysis na phongdo igo adubu Trump gi wasi kana su thajaba ngamde karigino har kanda hoje ama haigene horen ama haine du haine kari har kane tamma ngamde ko Trump se aduga magi wasi ko gi world lairiba leader makai se masina su Trump gi wasi hoje kan si lowdram ne maram ding hanga ki masi wakan ji hong bhai tare ko aduna hoje fawda lairiba condition sida Iran har sidi akoina war su tawraga su kai sum kaide war taw share taw se khoi thengaina se duga kai gumba nakoina peace pame shanti pame ha ko shanti gi da baktu ai ready oi option ani si mun apam khalloi Iran na USA da hai hibne ba adugi matungda USA so to kum khangdana sai changsin masu ngamdaba thorakpa somu ki izat ki wafam mo oyeba ko America da de masi kai gumba se tholak ki matam da USA gi history da war kaya masu masi maithi ke ko second world war gi matungda bagi Vietnam da su magi USA loss oi ke du Afghanistan da su loss oi ke duga ato be Cuba da kai mayam li yang pre kanu gi USA na war si maithi ki bisa dun handaki Iran gi se masi simaga war si maithi ragadi USA ki izat si pura ayo bi thak te izat si tarane ba aduna USA so ji topung khangda bi ne ko ji leiri se adu makha taba video su mayam dai share tawjarake aduga nauna sangmire pa viewers sing na channel asibu subscribe to sinbiramo aduga mathangi video da muk mayam puna muk thengnarase